Jiribam da Kuki Militantsingna ga Naknana Leiba Meeteigi yumama bom Pokhaihanduna Thugaikhre pawasi ngasinung tilfong kiba kanglay paki mayra pause dagi lawkhatsavane Jiribam district ki Borobekra subdivision gi manungsa na laydiba lamtai khunaw area da laydiba Meeteigi yum kaya Kuki Militantsingna bom amadi nongmai kapsinduna mai thakraba matungda mai thahawdaba yumama Kuki Militantsingna bom Pokhaihanduna ngasi ayuk anganbada Thugaikhre bom sisinaduna Thugaikhre Meeteigi yumasi lamtai khunawdagi kilometer 3 lom chatlaga Gowa Khan khulda leiba Tongbram Subas Maitai chahi humpuga manga apokpa laikhidraba ti angau koba miyoi amagi yumne haujikna Game Village Zone 4 Laidembi Laikai Imphal West da leivane mahaki yumasi ngarang ahing nongyai matung pung 3 kuntra taba matamda yum madu Kuki Militantsingna Thugaikhibane mahaki yumasi Bisnu Priya singna khundariba Gowa Khan Village amade Mar singi leifam Tuisen Village amade ARKM ga Naknana leivane Kuki Militantsingna mi lainadaba Meeteigi yumsing nauna bom sisinaduna thugaibagi thabak asi chatharakpadagi lamtai khunokdagi lanjenaraktuna relief camp da sangjafam lauduna leiriba khunjasing masagi khulda hanjilhanaba honabada akiba poknare athuba matamda Manipur laingangna Jiribamgi irang kalliba mafam Borobekra subdivision gi manungchan leiriba lamtai khunongna chingba mafamsingda matik saba security thazin biduna ngaksen bagi thabak paikhat piyo loinana lanjenarakliba khunjasing mafam aduda hongjinduna ingna chingna leiba phanganbiyu haire Chief Minister N Biren na Himanta Biswa Sarma ga Unaduna security gi Matangda Wari Sannakhre pawasi ngasinung tilfong kiba pandam pause dagi lawkhatsavane Chief Minister Nongthongbam Biren na Guwahati da Assam gi Chief Minister Himanta Biswa Sarma ga Unaduna Jiribam amsung Kasar district anigi border ngaksen bagi Matangda oidakliba phibam gi Matangda Wari Sannakhre Chief Minister Nongthongbam Biren ngarang nungthil Guwahati da thumkhibane mahaki khongsata Minister El Sosindrosu loina khibane tha asigi taruktagi Jiribam district ta khangawdana irang thorakbana Jiribam amasung Kasar district anigi ngamkhai ngak senbagi thabakta singnaba lakliba sigi matangda wa khananaba Chief Minister Nongthongbam Biren Guwahati da satpane Chief Minister Nongthongbam Biren na Assam gi Chief Minister Himanta Biswa Sarma ga unakhiba duda state anigi ngamkhai ngak senbagi akan bathabak lawkhatpaga loinana Militantsing laksin bada state anigi border da mathau tawriba policing amana amada mateng pinanaba sukhanakhi aire official sing saruk yaduna state anigi lusing basing na wari sanakhi baduda Manipur gi ethnic conflict asina Assam da khundari ba kanglup anigi marakta irang thoroktana ba akan bathavak launa ba amade irang na sogalaba sing da piba yaba mateng pinaba su khanakhi haire Assam amasung Manipur anigi ngamkhai paringda authorities sing na mikup na humsing na yengsin bagi thabak lawkhatpaga loinana Jiribam amasung Kasar district anigi ngamkhai paringda police na patrolling kung na chatuna kanglup ki irang makhata na thogandana ba thabak lawkhatkre haire panba yabade Jiribam district ase Mitai Muslim Naga Kuki amasung nan Manipuri sing na punna khundami na river ne Chief Minister ngasinung til Imphal da halakpa yai haina pawasina makhata ragle Rongmei Naga furup na mapungoy ba thawdang lawduna puthorokiba potsai puba gari sing Imphal yawrakre National Highway da Kanagumba Amatta Lambi Thingba Yaroi Rongmei Naga Students Union pawasi ngasinung tilfong kiba pandam pause dagi lawkhatsavane Jiribam da panduna lairambadagi Rongmei Naga furup na mapungoy ba thawdang lawduna Imphal tamna puthorokiba petroleum product puba yawna tongan ba gari chahum henna ngasi Imphal yawrakre loina na gari sing aduna Imphal West District ki khumbong yawrakpada coordinating committee petroleum and bulk LPG driver amade khumbongi club maira paibi sing na driver sing amade makhoibu ngak senduna purakhiba Rongmei Naga furup ki miyoi singbu harau tayamna okre khumbongi akoibada leiba masing yamlaba miyamna saruk yaduna pangthokpa thauram aduga mari leinana coordinating committee petroleum and bulk LPG driver gi member TS Chandrakumar na phongdokhibada irang asina maram oiduna security force yauraba phauba Imphal da thorokpa ngamdana leiramba gari singbu Rongmei furup ki miyoi singna mapungoi ba thawdang lawduna puthorakpa simak driver singi maikei dage Rongmei Naga singbu thagatpa phongdokhe loinana laingangna su lambi asida Kanagumba matana ayerapan pidana gari chatpa yanaba mathau taba thabak paikhat piyu haina su mahakna appeal tawkhe amaromda gari sing adubu asoi angam yaudana Jiribam dagi Imphal phawba purakpada achauba thawdang lawkhiba Rongmei Naga Students Union Manipur gi president Daisui na phongdokhibada
National Highway da puriba polamsing asi furup kanglub ama khaktana sizinnagadaba natte maram asina furup anigi irangi mingda National Highway singda Kanagumba Amatana Makhatana Lambi Thingba thabak sathabigano loinana Rongmei Naga gi maikei gisu Makhatana National Highway asida maram chadana khongjang amata changsilandanaba angamba thakta honagani haikhe